Ngasipong ki batungan tungan ba Manipuri sipong singa masum thoki ba thodo wathok sing dagi maroi bi ipau sing mem da thamjagi ahan bada IT road ta Kuki Militant singna maning tawri ba si thingdrabadi Phurup ki lan amasu lakpi yai liangmai Imphal tamai road da si Kuki Militant sing mangning makha tawna logi wang ba thabak kaya marum sathaduna laire asiguma thabak thawong sing si center mari state lengan athubu matamda thinghodrabadi anawba Phurup ki lan amasu lamda masita lakpi yai haina liangmai naga council LNC Manipur Phungdorkli LNC की मीडिया सेल थदरपा सिरोमन हाय कांगपोकपी हाय न खंगनरी नागा की लमसिदा साइदांगदुना लैदिब कुकी सिंगना लोन यादब थबक थरम क्या मरुम सथदुना मिसम मियाम द अवाबा पीदुना लाकली कांगपोकपी डिस्ट्रिक्ट हाय न मिंगथोंदुना सेम की डिस्ट्रिक्ट असिसु कांगलुप अमागी पॉलिटिकल्स माइनस हाय न लौदुना UNC याउन अतै येलो फ्रुपुन मना यनिंदब फुंगदोक्तुना लाकिबने अदोमैना नागा सिंगी माइकेटिगिति हौजु फावद मफम सिद लैरिबा मिसम मियामना ओट लैखिबा अमदि लोन यादब थौंग सथखिबा लैथि मरमसिना कुकी सिंगना नागा सिंगी मफमदा मनिंग तमना सतोक्सिन तौदुन लैरि असुमना नागा सिंगना पुक्सेल साफोकपगी मौंग सिदा कुकी सिंगना IT रोड अमसुम नेशनल हाईवे अनिदगी लोन यादब मौंग नमदुना टैक्स लौबगी थबासी लिसांगसिना सथतुन लाक्लि मखोई की टैक्स पियु यादब मंदी खुदोंग सदब मियोई सिंगदा ओनचिंदुना फुब सैब मंदी ओटप नैबगी थबक यामना तोयने सथरकलि हंदकसु लियांगमै नागा काउंसिल अमगी हानगी चेयरमैन बु कुकी रिवोल्यूशनरी आर्मी KRA गी केडर अनिना थासिगी मंगादा IT रोड की सलवा एरिया तमथिना फुरखिब लेख्रबने असुमना केयर खाना कुकी सिंगना इरांग पामजदब नागा सिंगना मियोट मिनै सथरकलिबा सि यामना लेबुथिबने हंदक थाउदो असि खक्तना तना हौखिबा कुमजा इंग्लिश सिंगनिगा मंगादा संपोनबो कौबा दुदोल पार्ट 2 की चेयरमैन बु सलवा एरिया सिमक्तदा कुकी सिंगना यमांग थुदेर खिब लेख्रबने मसिगी मतुंग कुमजा इंग्लिश सिंगनिगा 3 की अक्टोबर थादा कादी विलेज की चेयरमैन उइपौबो हमसुम करियांगवबो की RA ना सलवा एरिया सिमक्तदा फुरखिब लेख्रबने कुमजा इंग्लिश सिंगनिगा 3 की अक्टोबर 23 तसु तामै सेंटर सर्च की सेक्रेटरी अंगोंबाबु तमथिना फुरक नतना मा की बैग यावबा लुपा लिसिंग 3,900 अमसुम स्मार्टफोन नमदुना लौबिखि कुमजा इंग्लिश सिंगनी कुनगी कोविड लाइसेंस मनुंगदा LPG सप्लायर अमबु सलवा विलेज तमथिना फुबिरखि सही सिगे मी अनिदसु तामै तमना लाक नगागी ट्रक ड्राइवर अमदगी लुपा लिसिंग अमा नमदुना लौबिखि मसिगी मतुंग जून 19 दा लैमखोंग लैरिबा लियांगमै नागा फ्रुप की नुपी अमगी मयुंबसु कुकी सिंगना मैथबिखि लोइना मे 23 तसु नामदिलोंग कंगलातोंग मिन सिंगो नागा की मफम सिंगना कुकी मिलिटेंट सिंगना ऑटोमेटिक गन फाव सिजनदुना नोमै कापसिलकपदगी मिचम म्याम अदु लंजनखि असुमना कुकी सिंगना नागा सिंगदा कै हौरगलिबा सि थिंथांग यामसिलकले मसिदा सेंट्रल गवर्नमेंट अमदि स्टेट गवर्नमेंट हाउजु फावबद मरा लैबिसिंग पुथोकपंगमदबा सिलेबुथिबने कुकी सिंगना मखोइगी निंखा तंबिगी लानी हाइना लाउजरिबा कुमजा इंग्लिश सिंग अमगा समापनगा 13 तगी इंग्लिश सिंग अमगा समापनगा 13 फावबगी थाउदो सिदा मखोइना असुबी नुमै सिजनदुना हाखिरबा सिंग असि नागा फ्रुप की मियोइ सिंग यामने मतमदुदा नागा लिसिंग क्या कुकी सिंग मकुता लैखिद्रबनि हाइनसु सेरोलसना सुमखातारि अतोप पावमना मंगलिबा मंग अदु कदाय फावबा मंग फावनबा याबगे हाइबदु उबा ngamzaramdaba lebukthibini haukibasai humdrarumgi ikaugi puari amuktang nahongna hangana yenglurabadi tasinamang asangba ningsa sorma pi amadi hondaba ngamde ngarangta saksaluk amakhakta saminana awanungai gi thagdok kya saruk yaminaraglaba kuki singna handaksa tharagliba thawong sing asumna tawrakani haiba khak khankhide makoina mangjariba mangkadai phawo mang phawnaba yabagi haiba uba ngamjadaba sisu yamna lebukthibini wafamsi ikau bazari lanjenaralaga sajuwa temporary shelter home sangjapam lawribi masagi sei humdraga tere surabi wohengmam thoibi mapuroibigi ming leikidraba maniba buna phungdorakibani thoibi wangchawbi ngangthok chawthorakpada dongdong ngangbi maringjel khabi mina laksabi yadabi nupi laktagi top topini nomagi longkhonduna nga khuya amata oirabasu phajaraga nungaijabi loklai pulai hektuna ingal hingjaramani Imphal East की उरुप्त की मोयरांग थेम बाबुदोन अमसुम चंद्रमुखी अनिगी नाइतोम पोक्सबी थोइबी महंगना काफई काफई सत पाहिरक मतमदुदा मखोई इकौद युम होंगखिबनी मसागी सै तराग हमदोइदगिन तराग मरीरम सुरकपदा युम्बा लंबीदा खोंगदारक्तुना मसानुपा अनि अमसुम मसानुपी अहुम पुन्ना मसा मंगागी ममाइकी इको इम्फाल ईस्ट डिस्ट्रिक्ट की खुंद्राकम असेंबली कंस्टिट्युएंसी की मनुंग चन्ना मैतई नेपाली कोकी अमसुम नागा फुरुप सिंगना पुनो खुंदामिनरी बुकुंगंगनी खुलसी अवांगदा
mulam kuki khul khada jangpijang kuki khul nongpokta yengkhuman maitai khul amasum nongsupta thangal Phurup na khundaba thangal gorum khul na question bu apik khul ni singleba iram da Manipur gi Chusampur gi haurakhiba kanglup ki irang aduna maram oiragi ikaudu spam da thakdo thokiba adu gi matang na pen na wakum kya phongdokladuna thoibi na hai mausagumna me ahumgi numidang weramda mahak sak ising toklaga mathang ayu anganbada long khon masatpada punaba satyom sem saramlaga pothaki numidang pung ni palum tabada miam law khong narakpagi khonjel tarakpagi mikap tholaki thawna hangdoktuna yenglubada masingyam labu kisna ma ki yum nakalda khamduna thamba laikai du leiba longjam boinaw gi bus am yauna puna bus ani thugai bu loinana mai thana bhana bokhi madu urubadagi ma ki yumdagi mapan tholakpada hui hagong khara mathwa hingjana ba kusen chenara manatana khunjam ta leram kidi tanja adu ma ka yumthang na leiba manaw nu pa ke is manglem gi dukan mai tharaki ma ubra kuki sing aduna ima sen khro herak padi gi mapam aduragi sen thoroga khara sapaga da ba mapam amagi laphu mokong amada ngahak lolam laga khulgi lai harau pam phauduna lakhi Magna Lakpa lambida cycle police station gi personal khras tenaki police personnel sing adugi manung digi amana makpu phamalaba matung ising thau hain ising bottle ama pirak pagluina makoina tonglakhiba car amada khananduna phamanki maphamadu magna thingnakiba cycle police station gi personal sing adu Kuki Phurup ki mi sing oibna makpu kan bigadaba nate ihang karongda leiba KRA gi camp ta sinnakragani haina masa mathanta khalakpadagi police personnel sing aduda ma khong hamning le haijilaga makhogi khutagi nanthoraki maphamadurgi nanthokutuna laknaba matung laisram sauba koba magi okona lokhi police personnel sing aduna torchlight kaptuna makko koi thi bahoraki police personnel sing aduna Kuki sing adu control tono bo honabagi muhutta makhoida mateng pangsin man ma thong sataki nongalamdai amam angan chinnaramdai de khuladura nauna honglakiba Kuki police officer amagi yumgi akoibida khariba sekbol adu songsilaga maki sangai da amulaki Mana lotliba yum adu sololambaga loinana mi amata lairam kiti khuladu lairiba maitai gi yum singdagi makoin apam pam polam sing honunu punaringai talak mahakna loliba yum adugi sekpol da songtharaglaga khongbalamada pak thaduna selaklaga iko thongkhong da leiba irang aduna suwan khriba atop Phurup gi yum amada sakhra saraba matung ngak pathaki Police kangbu amma lakpa ubadagi maphamadu thuna thadok tuna ikau turel khunung na selaklaga ikau phai kul thunglaba matung thangal gorum khul tamna lakhi khuladu mak ahingani yaraki mana lairingi matamadu Kuki sin ahing numthil nai dana maitai thiba lakhi phiba madura makna selakiba phirul adu hongdok padana tana maitai lol phawba ngang dana lakhi nini suba numita ikau dagi koijam nanaw ko basai kunthraga manga rungi na ha masu yamna pakatna khuladu lanjena rakhi khuladu dagi Jangpi jangdal hibi school amada oza oiba nupa amana su maitai mahiroi nupi masa mari kandunu poraki tungna khul authority na mari lenaba state government ki mari lenaba police department na pau phaunaraba matungda state force laktuna makoi taruk mapam aduda hanadagi leramba mi mari imphal dagi auto driver ama ma ka lakmina khibi lalon itik tobi kabui nupi ahum yauna punna makoi tara me tarukta asu angam yaudana rescue torokibin haina thoibina phungdukli state force na makoi bu purakpugi lambi Jangpi jong Europe Kuki lalhaubusina police gari edu khamlaga maitai yaubra haina sek tawna bonaki aduba police na maitai pubunate duty satpani haibadigi sek taroktabadigi samnada lilhaubani hairi thoibina hai numin adu Kuki singna sataki ba thawong singa du urubada maki wakhal akiba haibadu yaudana masagi wakhal mangdana amati akiba pumba phathraga mapumadrugi matau kuramna asu angam yaudana nanthokani haibu wakhalna mang tharaga punamak mayungna rakhi Karigumba makna thauna laina mak hingdaba yade haibu wakal asi leramdragadi mak masa mathanda pakhatuna punsi loirambasi hai ikaw amasum asigi akoibada khundaminarib Kuki khulsingi manungna khunja kharana maitegi yamna nakna tona tinaraga sakhungi insang lanaraga saminaraki adubo mi kharadi maitei da miyot minai sathabada natana sa sanjonba phau taibigi pau takhrabadi numidang ngaiba ngamde selongna bo honabada Makogi thawong adudagi ngapi sanbina ba kyara khana haijarabasu mari lenaba authority na tabidna lakhi sai kya puna khundaminaduna laglaba Kuki singna makogi aningba pambadu government tanma ngamdraga maitai misam yamna onsinduna attack sa tharki baslab thibani makogi thawong adudi isa sumge nasa lauthu haiduna haiduga samanare makoina handak sa tharagli thawong asidi punsini hingliba makai kawba ngakpi ngamlaroi makoina mangjariba mangkadai pu mang phawna bi yabigi haiba uba ngamjadabasi makogi asauba lebak thiba mane hanasu thubina phungdorakli
अतोप पाव मदनमो NSNIM की लुसिंग खना नहीं नब पांगथोखरे NSNIM की साउदर्न जोन की जॉइंट पार्लियामेंटेरियन कंसल्टेटिव मीटिंग सेप्टेम्बर 9 सेनापति डिस्ट्रिक्ट की मयांखांग इकोलॉजिकल पार्क पांगथोखरे है NSNIM ना फोंगथोखरे मीटिंग अदुगी मनुंग द कुंजा इंग्लिश अंगनी का कुंग मंगा की अगस्त अहुम की फ्रेमवर्क एग्रीमेंट की मरुब इशू दु मेंबर्स की ममांग थमदुना फ्रेमवर्क एग्रीमेंट फिरिप होंगदना लेनबा पुना लेपखतखि मसुम No Naga flag, no solution. No constitution, no solution. Other Indians constitution, no solution. Haina. Apun bokulau lau khe nangasi New My News Network thadorakpa NSNIM gi sirora manapali. Major retired KY Mero Kilop Kilon Sir Lubasigi Home Minister Namaki. Kinor address hai ngasi punna khongphom sina lemina wama sumatik sabam yengdi oidi ba phiba mase punna bap tamina matamne. Naga singi unique history amasum situation की मतंग इंडिया गवर्नमेंट की ऑफिशियल रिकॉग्निशन फंगनब वरी सानरब मतुंगदा नागा सिंग हिस्टोरिकल अमसुं पॉलिटिकल आइडेंटिटी दा कन तक्सिनदना कुमजा इंग्लिशिंग अमग समपन ग मौद्रग तरेता 6 फेयर तोरब मतुंगदगी हौरखिब इंडो नागा पॉलिटिकल टॉक्स की वाना फंगलखिबा एक्सपेरिमेंट सिंग अमसु मखा तरकपदा ऐतिहासिक ओइरबा फ्रेमवर्क एग्रीमेंट ऑफ अगस्त 3 2015 अमसुं मखोइना मयोगनरक याबा फिबमसिंग फिरेप लौबगी मरुइबदु मेंबर्सना काउथोप तौदनब माकना नाहोंगना निंगसिंकी हाइना सिरोलसिना फली लेफ्टिनेंट जनरल्स रिटायर्ड BS अटेम BC कलेक्टिव लीडरशिप ना साउदर्न जोन की रीजन पुनमक्ति की लाखिबा मेंबर्स सिंगबु तराम ओक्लदुना इंडो नागा पॉलिटिकल स्टॉक्स के अरूप तंक ओइदिबा नागा हिस्ट्री की टर्निंग पॉइंट सिदा नागा इशू असि पुनमक्ता मरुएबा मरमना आइखोय खुदिमकना खुदोंग सादबा पुनमक खांगताय हाइबा वाफम थमखेनसु पाउक्सनस पलकली अमरमदना मणिपुर की नागा नुपी इनोनी इंडियन आर्मी द कमीशन तौखरे मणिपुर की नागा नुपी लेफ्टिनेंट इनोनी ngasi इंडियन आर्मी द कमीशन तौखरे लेफ्टिनेंट इनोनी मणिपुर की सेनापति डिस्ट्रिक्ट की माव की मनुक सनबा रबुनामई खुनगिनी मा एक्स NCC किदेने अमसुम मा ऑफिसर्स ट्रेनिंग एकेडमी सेनाइटी की पास आउट तौबने लेफ्टिनेंट इनोनी बु थगलदुना PRO कोहिमा एंड इम्फाल मिनिस्ट्री ऑफ डिफेंस ने एक्स दा वीडियो म थगलखी PRO Kohima and Imphal Ministry of Defense na hai Manipur ki athapa manu hanjinba village ama oiriba Rabuna Maidigi Lieutenant Inoni officer ama oina ngasi Indian Army the commission tawkre ex NCC cadet ama oiriba Inoni Officers Training Academy senai ki pass out tawbane hanesu paus ta phungdurakli amaramdana tax ki senpam yamna hanthana karakpa yari Saliba senba sayesida goods and services tax GST digi Manipur government na phangba tax ki senpam sada kundagi kunthra phawba mangjaraba yai state government ki department of taxes digi phangba thajabi aba pawgi likhun chingna phongdorakpi matungina saliba senba sayesida di mamang saida GST digi Manipur government na phangma ngamki ba tax ki senpam adu yauna phangma ngamlarai thajabi aba pawgi likhun chingna sina makha tana phongdorakpi matungina Mamang senba saida Manipur government GST degi lupa crore lising amaga samri hena phangmangam khe du satliba senba sai sidadi mamang saida phangmangam kiba senphamadu degi sada kundigi kunthra phaw bahantarabi ya hena pari panbe yabri goods and services tax GST sina Manipur government ke financial resource ki young answer oiribani senba sai sida CST degi Manipur government phangada ba tax ki senpham hantarakani haina पारिबगी मरम पीरदुनो पावगी लिखुन सिंगसिना हाय मणिपुर की लो एंड ऑर्डर न मरम मोरगा पोसे पुशलकपगी सांग साथीना हंतरखिबा मदि पोसे योनबगी सांग सुयामना हंतखिबा सिना सेनबा से एसिददि सुंगसोई सोदना GST दिगी मणिपुर गवर्नमेंट फंगदब टेक्स की सेनफम हंतरगनि मे अहुम दिगी होरगा हौजु फावबदा थोकपा इरांगना मरम ओरगा कर्फ्यू थंबा मार्केट तोइना थिंबा नेशनल अमसुम स्टेट की कंस्ट्रक्शन वर्क्सिंग पुलेप लेपखिबना टैक्स रेवेन्यू दा अचौबा सखिंग पीरी मसिगी मथक्ता सुसामपुर मार्केट अमसुम मोरे मार्केट इम्फाल के पोसै पुबा लेपखिबा सिसु GST दा सखिंग पी इंटरनेट थिंगिबा अदुना ई-कॉमर्स दा यामना सनो खुदोंग सादब मेगना हली अयामन ऑनलाइन दा तौबा मरमना इंटरनेट फंगदबदगी रिटर्न फाइलिंग तौबगी ड्यू डेट की मतम सांगदोरखी अदुबा हौजिकती गवर्नमेंट ब्रॉडबैंड खरा पिरकपदगी रिटर्न फाइलिंग तौबगी मतम सुमखातना सांगदोक्रे हाबा वाफम थाजबि याबम पावगे लिखुन सिंगसिना सफोंदोरखली अतोपा पाव मदनम कदंग बंदा बम कापसिलखरे खुंजासिना AR की थवंगबु पेनदबा फोंदोरखली
ngarang ayu Imphal West District ki Kautruk ta Kuki Militant ni haina thajabasingna singthak numai kapsinduna landarakhraba matungna Imphal West District ki kadangman part 1 na ngarang numidang pung 12 ni Phurup tabada Kuki Militant sina bom kapsilakre ngarang ing satharaki bu Kuki Militant ni haina thajabasingi tumina leijaba maitei khunsingna landarakki thawong adu kadangban part 1 ki khunja singna yaningdaba phongdokhibaga loinana Assam Rifles amasum Kangpokpi Police na Kangpokpi District ki manungsanba kadangban gi akoibida khutling leiriba khulai paiba Kuki lalawusingi movement control to ngamdre haina pianaba phongdorke kadangban part 1 na khunga ko khunjas na ngarang numidang thokiba thawdo sida Kangpokpi District ki manungsan Geljang area da leiriba kungani thoi Assam Rifles post mayari kadangban part 1 da bom ama kapsilakpagi khunasida kadangban part 1 station tawduna khunjas ngangliba MR personal singi kya manang nang nata sinduna pokhai ki haina phongdoki khunja sing aduna makhatana bom kapsilakpa aduna marmoraga bom kaplak liba maikei tamna khungak liba maitei village volunteer singsu nomai ron khra kapki haina phongdoki kadangban part 1 gi ex pradhan and bobby na ngarangi thawdo du gi matangda Geljang area da leriba kungani thu AR post ki officer amana ngarangi thawdo bom defuse tawbuni haina phongdorkiba lei haina palladuna security force na khungak liba maitei khunja sing khattada nomai kaptana ba thingla Kuki khulai paibisna bom amade nomai kapada athingba pidabasi yamna lebak thibena haki Geljang area da AR post lairaba su mafamasi ki akwaiba Kuki khulai paibisingi movement control to bangamdi haina phongdokladuna asigumba phibamsida Kangpokpi District ki ASP na karigi tumina leiribano haiba wafam thamki karigumba Geljang da leiriba kongani thu AR na Kuki singi maikeida lepdaga misang mikhai nai bomongda mathau pangthoktana ba madi istelenga na masida mi yeng sangna ba bobina taksinki panmayabadi ngarang ayuk pung 13 ram tabada Kautruk ta leiba mayumda leiba nupi masa ama Kangpokpi District gi kumtharakpa Kuki Militant sina nomai kapsilakpada yum phauduna paisilakpa maruna makongna pandana sokibadi hospital lekana duna leiribine swaidi Loshilak na to papawmana Radha Binod Koizam gi farm house mai tharamle hanagi Chief Minister Radha Binod Koizam gi Kangla Tongbi Sandipur da leiba farm house amanga sinumidang pung nipalom tarakra sakhang da miyai sina mai tharam lairi thawdo se kanana kari marang gi damak tarom libano haiba khangmangam kidi amaram dana Kuki Militant singna MR gi post tamna bom kapsilakre ngara numidang pung 13 gi makhairam tarakpada singda kadangban part 1 da leiba water treatment plant ngak liba taresu MR gi post tamna Kuki Militant sina bom ama kapsilakre thawdo se matang phangma pauna haibada bom na Kuki Militant sina kungani thoi suba Assam Rifles khakta tana BSF ki post amagi manakta gi yam nakna kapsilakibani bom adu Manipur Rifles ki post manakta pokhai ke dumina miwe mata as open ya hodra haidi security personnel sina kungna leiriba mapam amadigi matawkram na bom asi kapsilakpa ngam halibano haina khunjas na pienda ba phongdorakhian spouse ta pale du haus kuini myam paus matang sa lu sinjarage myam puna no update ngaminasi